Pau Ministry of Minority Affairs ki makhada sana khotnabaga mari lainaba infrastructure project asoba ama Imphal da paikhatlagani haina Union Minister for Parliamentary Affairs and Minority Affairs Minister Kiren Rijiju na thajaba phikhre amasung minority ki kanglupta lariba miyam gi maning thunghanna Prime Minister Narendra Modi gi asan ba mityeng adubu mangfau na hanna Department of Minorities and Other Backward Classes MOBC na thabak kaya paikhatle haina Chief Minister Nongthombam Biren hairi Khurumjari ISCOM Manipuri Pau Mireng Tabiri Bukhwai Puramangpu Taramna Oksari Hauzik Pau Sandokna Pizari Ministry of Minority Affairs ki makhada sana khotnabaga mari lainaba infrastructure project asoba ama Imphal da paikhatlagani haina Union Minister for Parliamentary Affairs and Minority Affairs ki Minister Kiren Rijiju na thajaba phikhre Union Minister asina ngasi ayuk mahaki ex handle da thagalakiba post amada Manipur gi Chief Minister N Biren Singh na mahak ngarang unakhe unaba adu da Chief Minister N Biren na Minority Affairs Ministry gi makhada chingi mafam kyada Saukhat Thorangi scheme kya paikhatli haiba wafam thamlamkhe masiga loinana ngarang unaba aduda Imphal da asoba sports infrastructure ama semgat pinaba taksillamkhe maramasina ministry asina thabak oina sungsoi soidana pangthoklagani haina Union Minister Kiren Rijiju na mahaki post aduda palle Panba yai madudi ngarang Chief Minister N Biren amade Youth Affairs and Sports Minister Govindas Konthaujam anina Union Minister Kiren Rijiju ga unakhi unaba aduda Manipur gi talent lairaba sanaroi singi khallaga world class ki football stadium ama semgat pinaba takshil lamba laikhrabani Nakal amaromda minority ki kanglupta lairiba miyamgi maning thunghanna Prime Minister Narendra Modi gi asan ba mityeng adubu mangfang na hannaba Manipur government ki makhada lairiba Department of Minorities and Other Backward Classes MOBC na thabak kaya paikhatuna miyamgi punsi mahingda asoba ahongba ama purakpa ngamhalle haina Chief Minister Nongthombam Biren hairi social media da thagalakiba warol amada department asigi makhada sadbhavana mandap kaya sakhre district tara humdoida model residential school sing hangdokle khara lapa mafam amada sathok sasin tawada ngaihak pothafam oiba yaba mafam sing thamle laifam safam sing semgatle hairi Masipurna mag asigi damak Union Minister Kiren Rijiju bu thagatpa phongdorakpaga loinana Union Minister gi mafam da world class sports infrastructure ama semgat pinabasu taksillamle hairi Manipur gi law and order ngak na thamnabagi pandamda security force na Manipur gi tongan ba mafam da thiba humbagi thabak makhata na sathakhi Manipur gi hauzik oiriba fibamasi tangdu laitadrabasu thoganingda ba thodokti thokpa laikide haukiba pung khara astida ching amadi tampaki chingnaningai oiba mafam singda thiba humbagi thabak sathabada khulai natraga lo na thingkraba lalholuk ki miyoy sing phabagi thodok laikide National Highway number 2 Imphal Ziri lambida Tangai fadana sangba polam sing purakpa gari sahum yangkai ni thoi akanba section thorang marakta tekta kaidana Imphal tamna yorakre sing amadi tampaki tongan ba district singda check point sa magatara hangdokhi adubu police na miyoy amata fagatpa laikhide haina Manipur Police Control Room dagi thadorakpa serol amana khangalakle Kumbi Assembly Constituency ki manung channa leiba wangu tera khongi praja miyam na sathok sasinda lambi thongi phibam da khudong sadana leiramba mafam singda MLA S Prem Chandrana PWD gi official single loina na satuni yengsin khongsad adu wangu tera khong fauduna lakliba lairam maril turel gi naket leiriba miyam na thengnari ba awaba amade khudong sadaba kaya singdagi koknana ba lairam maril turel gi tongan ba mafam ahumda RCC slab Calvert sanana ba PWD gi official singna mafam sing adugi sabsaba thabaki mawong matau singsu measurement on khibaga loinana kilometer manga muk sangba lambi amasu semnana ba thabak paikhatlagani haibagi thajaba miyamda MLS Prem Chandrana pirapkhe panba yai wangu tera khong wangu sabal gi miyamna matam sangna isingi awaba kaya thengnaramba adu kumbi uyung makhong mini baras tagi kilometer tara hena sangna ising puraknaba MLA na lairam maril turil hena pakthok sakthok khibadagi
हाना लेरमदबा लंबी अमसु सेमलबा मतुंगदा लमदम अदुगी मियामगी चथोक चसिंदा हेना खुदोंग साननबा थौरांगसिंग असि कुंबी एससीगी एमएलए एस प्रेमचंद्रना पाइखलकपदा माइकई अदोंगी मियामना हराव नुंगाइबा अमदी अपेनबा फोंदोकनरकले। इंडियन मेट्रोलॉजिकल डिपार्टमेंट इम्फाल सेंटर न चलिबा था सिगी तांग कुनहुमदोइदा मणिपुर की तोंगान तोंगानबा मफमदा अखाक अराव यावना नोंग कन्न चुगनी हाइरे। तमेंगलोंग सेनापति उख्रुल कामजोंग नोने थौबाल टेक्नोपल चांदेल चुराचानपुर अमसुंग फरजोलदा हाइबा नुमित असिदा अकनबा नोंग सुरबा याई हाइरे। होम मिनिस्टर अमित शाह ने पुलिस कमेमोरेशन डे नुमित असिदा इमा लेबाकीदमक मथौ पांगथोकलिंगैदा थवाइना पोंथा पीख्रबसिंगी मफमदा इकाई खुमनबा उलकले। महाकी सोशल मीडिया पोस्टा पुलिस पर्सनल अमदी मखोइगी इमुंग मनुंगना लेबाक असिबु टेक्ता कायदना थंबदा असोबा थौदांग लौरे। मखोइगी कथोकपगी थौना अदुबु हाइनिंगाई लेतना थागतपा फोंदोरकले। पुलिस कमेमोरेशन डे गा मरी लेना होम मिनिस्टर अमित शाह नंगसे न्यू दिल्ली लेबा नेशनल पुलिस मेमोरियल लेबाकीदमक थवाइना पोंथा पीख्रबा पुलिस पर्सनल सिंगी मफमदा इकाई खुमनबा उट्पा ओइना रेड लाइन थौरम पांगथोखरे। लोइसिलकपदा मरुइबा पाव अमुका हना पिजरी। मिनिस्ट्री ऑफ माइनॉरिटी अफेयर्स की मखादा साना खोटनाबगा मरी लेनाबा इंफ्रास्ट्रक्चर प्रोजेक्ट असौबा अमा इम्फाल दा पाइखलगनी हाइना यूनियन मिनिस्टर फॉर पार्लियामेंट्री अफेयर्स एंड माइनॉरिटी अफेयर्स मिनिस्टर किरेन रिजिजुना थाजाबा पीख्रे। अमसोंग माइनॉरिटी की कांगलुप लेरिबा मियामगी मनिंग थुंगहन्नबा प्राइम मिनिस्टर नरेंद्र मोदी की आसानबा मियेंग अदुबो मंगफाव नहन्नबा डिपार्टमेंट ऑफ माइनॉरिटीज एंड अदर बैकवर्ड क्लासेस एमओबीसी न थबक कया पाइखले हाइना स्टेट मिनिस्टर नोंथोंबन बिरेन हाइरे। हौजिक फावबगी आइस्कॉम न्यूज़ ने पिजबा मणिपुरी पाव मतंग असजरुइजरे मिनिंग ताबिरिबा सिंह वमुकना खरुमजरी।